ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯔꯣꯏ ꯃꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯅꯈꯣꯏ ꯈꯪꯕꯔꯥ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡ ꯑꯁꯤ ꯀꯔꯝꯕ ꯃꯇꯥꯡꯅꯣ ꯍꯥꯏꯕ? ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡ ꯑꯁꯦ ꯅꯪꯒꯤ ꯃꯤꯠꯅ ꯎꯅ ꯎꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯃꯁꯤ ꯄꯨꯝꯕꯁꯦ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯠꯁꯦꯝꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯐꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯏꯖꯜꯂꯛꯄ ꯑꯍꯣꯡꯕ ꯂꯥꯛꯄ ꯃꯁꯤ ꯄꯨꯝꯕꯁꯦ ꯎꯔꯕ ꯇꯨꯡꯗ ꯊꯃꯣꯏ ꯑꯗꯣ ꯅꯨꯡꯁꯤꯕꯅ ꯊꯜꯂꯒꯅꯤ꯫ ꯈꯨꯗꯣꯝꯕꯤ ꯄꯥꯏꯔꯗꯨꯅ ꯆꯠꯄ ꯇꯝꯕꯤꯔꯝꯕ ꯏꯃꯥ ꯏꯄꯥ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯠꯄ ꯉꯝꯁꯤꯜꯂꯛꯇꯕ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯑꯁꯦ ꯅꯨꯡꯁꯤꯕꯅ ꯊꯜꯂꯔꯒꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯗꯨꯅ ꯆꯥꯎꯅ ꯁꯥꯡꯅꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯤꯔꯝꯕ ꯃꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕ ꯇꯨꯡꯗ ꯃꯈꯣꯏꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ, ꯊꯥꯛꯄꯤꯒꯅꯤ, ꯂꯨꯅ ꯇꯧꯕꯤꯒꯅꯤ? ꯃꯁꯤꯒꯤꯗꯃꯛꯇ ꯋꯥꯖꯕ ꯑꯁꯤ ꯎꯕꯗ ꯊꯃꯣꯏ ꯑꯗꯣ ꯄꯨꯕ ꯉꯝꯂꯣꯏ, ꯅꯨꯡꯁꯤꯕꯅ ꯊꯜꯂꯔꯒꯅꯤ꯫ ꯑꯩꯈꯣꯏꯗ ꯄꯨꯟꯁꯤ ꯂꯝꯕꯤ ꯇꯥꯛꯄꯤꯔꯝꯕ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯃꯤꯠ ꯑꯗꯨꯅ ꯎꯁꯤꯜꯂꯛꯇꯕ ꯃꯇꯝ ꯑꯗꯨꯗ ꯃꯗꯨ ꯎꯕꯗ ꯊꯃꯣꯏ ꯑꯁꯤꯅ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯃꯇꯝ ꯄꯨꯝꯕꯗ ꯍꯔꯥꯎꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯅꯖꯔꯝꯕ ꯏꯃꯥ ꯏꯄꯥ ꯑꯗꯨꯅ ꯃꯆꯥꯁꯤꯡꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯅꯔꯛꯇꯕ, ꯎꯪꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄ ꯑꯗꯨꯗ ꯅꯪꯒꯤ ꯏꯃꯥ ꯏꯄꯥ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯈꯤꯒꯗ꯭ꯔꯥ? ꯅꯨꯡꯁꯤꯕꯅ ꯊꯃꯣꯏ ꯑꯗꯨ ꯊꯜꯂꯔꯒꯅꯤ꯫ ꯃꯆꯥꯕꯨ ꯃꯤꯒꯤ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯆꯪꯗꯅꯕ ꯍꯥꯏꯗꯨꯅ ꯈꯨꯠꯇ ꯍꯪ ꯆꯤꯛꯂꯗꯨꯅ ꯇꯧꯕꯤꯔꯝꯕ ꯏꯃꯥ ꯑꯗꯨꯅ ꯃꯆꯥꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯎꯕ ꯐꯪꯂꯛꯇꯕ ꯑꯗꯨ ꯎꯕꯗ ꯃꯤꯠ ꯑꯗꯨꯅ ꯌꯦꯡꯕ ꯉꯝꯈꯤꯒꯗ꯭ꯔꯥ? ꯊꯃꯣꯏ ꯑꯗꯣ ꯅꯨꯡꯁꯤꯕꯅ ꯊꯜꯂꯔꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯑꯄꯥꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯅꯤꯖꯧ ꯍꯥꯏꯔꯕꯗꯤ ꯑꯩ ꯏꯁꯣꯔꯗ, ꯍꯦ ꯏꯁꯣꯔ, ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯏꯃꯥ ꯏꯄꯥ ꯁꯣꯟꯊꯍꯟꯕꯤꯒꯅꯨ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯕꯤꯒꯅꯨ, ꯀꯅꯥ ꯂꯩꯖꯗꯕ ꯇꯥꯍꯟꯕꯤꯒꯅꯨ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯒꯅꯤ ꯏꯁꯣꯔꯗ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯥ ꯏꯄꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ, ꯃꯔꯝꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯤꯡꯅ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯇ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫